India amadi Myanmar gi ngamkhai paring da lairiba Tengnopal district gi manung chanba Nongkam Satang khul gi paring da lairiba hojik che na ba lairiba border pillar number 82 amadi 83 gi marakta khunja sing khangandana subsidiary pillar sing yungna ba survey tawringi da miyamna thingmadagi makha sathakidri hiram masigi matang da press na mafam adutagi phangba pawgi matungina ngasi ayu pung 11 minute 35 rom taba matamda Shillong da laiba survey of India gi miyoi ahumna saba team amaga Myanmar gi survey department gi official 12 ga loina border pillar number 82 amadi 83 gi marakta lairiba kilometer 8 lom sangba saruk asida subsidiary pillar 15 rom yungnabagi damak mapot masaina singba puraga lakhibani team maduda district administration gi makok oiriba deputy commissioner SDC More amadi SDO More di yaurakhidi adum oinamak Tengnopal PWD gi staff khara additional SP More Amit na lusingba police team ama amadi kwatha da laiba 12 AR gi personnel sing yauna akan mamong da ngak sen gi thabak kaloina na survey of India gi team madu mafam du da thunglakibani Survey of India gi team maduna border pillar number 82 da hek thungbaga mafam adu da Myanmar survey gi department gi team amadi Myanmar police amadi army gi kangbu singaloina na mafam adu da ngai duna leiramki Laibak animaki survey gi official sing ado unarba matungda subsidiary pillar sing ado yungnaba thaurang tawringeda Nokam Satang khul gi chief amadi miyam galoina na maring uparup assembly gi thomi sing amadi isam gi miut sing laktuna laibak ani gi ngamkhai gi matangda achumba ma khangdringai cherik sida subsidiary pillar yungba yaro haina thingi Makhoi gi maikai dagi hojik leiriba BP 82 asisu hanagi mafam adu natte maside Myanmar na yungsilakibani hanagi ariba pillar leifam adu de Myanmar rom da meter chani ni phuni thoi rom chathok laga yungbagi mafam leiri haina phongdoki madugi matung tarakpada survey of India gi team amadi khunja singaloina na maring uparup assembly amadi isam gi mute sing aduna hanagi pillar yunglama mafam adu tana chatlaga yengminnaki loina na mafam adu da leiriba hanagi ariba nung aduni haina shaktak pa cement pakba nung sing khunja singna tak official sing di yenganki khunja singi wafam adubu tara matungda survey of India gi team adubu lusingliba surveyor ti kharbingar na lairiba ngamkhai gi se na ba lairiba sigi matang da district asigi deputy commissioner gi khuthang da ai bu serol ama yohon birak na ba haiki hojik leiriba se na ba se loisindriba phaw makha ta na hairiba ngamkhai asida subsidiary pillar sing yungba yaro haina maring uparup assembly amadi isam gi maikai dagi official sing da athing wafam sing thamki ngasigi thaudo aduga mari leinana isam gi publicity secretary D Solomon maring uparup assembly gi vice president R Khodingam amadi Rilram area maring organization gi lusingba LR Meran charangna paumi singda makhoi gi wafam sing thamki Survey of India amadi Myanmar gi survey department gi official singna punna border pillar 81 82 83 gi manak ta khundariba miyam khangandana naron da subsidiary pillar yungnaba gi thorang torumba se nungaiti masigi wafam ase DC Tengnopal soidana khangpham toi adubu mafam aduda DC Tengnopal ADC More amadi SDO More na singba district administration gi mihut amata lakhidaba aduda makhoina pendabu khongdoki mamang da pillar gi se neba lairiba siga mari leinana center lengak ta su memorandum kaya pisin jiba laikhrabani India lengak na se na riba border pillar asigi ngamkhai gi tang tawa ma khangandriba phawwa makha tana khun gi miyam gi ayab yaudana aron ba thabak sing paikhat piraktana bagi wafam sing phongdoki ngasi survey of India gi team adu da yaurakiba sing adu di survey of India Shillong gi surveyor T Kharbinger multitask service Joydip Mondal permanent porter Akshay Boro yauki Myanmar gi team adu dana assistant director Hainlin Jar staff officer sing Y Mojo Jar Ni Kau Ki Hayet deputy staff officer Ong Mo U surveyor sing Maulin Tham Tike Kau Kau Shan Ong Chairman sing Aye Kau Tunmin Nai Tin U amadi helper Than Mi amadi helper Than Win yauki loinana Myanmar army gi captain Pho Mang Thet Su yauki Aroibada Paobilai news leader gi video bi ang bi khuding mapu thagchai